amada chauraba chingnung amada laudrawi machin manau ahum leirami. Ani amana nupi ni amana nupani. Laudrawi nupi ani dumadi yamna lam henbi oirami. Laudrawi moi ahumdo mafam hong duna chatpana nongmadi chingna ikoi koi sinna leiba achauba khul ama leirami. Moi ahum ado khul adugi chingnung lok amada amuk leirami. Laudrawi nupa aduna ichan ani mafam siso chap chare leibisu nungai ni. Loki ising chauraba ching adugi mathakta khul achauba amasu lei. As adudi nupa masak phajaba mayam leiramgani bo. Amada amuk khumlei. Aidi sakpu phazaradi hadakti iwa adum oiradabani. Nabani na nupa da haileu nasak thiri duga phajabana marol ama pamliba thina thiriba aina somda nupi thiba phangdana lei. Ai nupi thiba phangdradi akhoi darse mutkhidra na khanbada tumpham chapham khangdre. Aikhoi anibu sakti kaina sakti chamane ibani na sam khara sangbugi watani adugasu noknari. Yare tose kasidaki akhoi ahum noknararoise. Kanana hauge ado karam kanda khulda chase haibano. Momsilaki sano chak thokna duna tumna kiba matam aduda chase. Laudrawi ahum ado chingnung aduda numidang oiba ngai duna leirami. Numidang hek oibaga taibang mioiba singda chak chana duna potharamlani haiba matam aduda laudrawi ahum ado chingnung dagi thorakle. Khul adugi maning maya khucham chagum chanai khunduna chaba horami. Laudrawi nupi ahal aduna ayo kaidore nung amuk sairabo. Ahal aduna nate nga marura chaitekla amana yarida thinkre. Atombi aduna nangsu yawmali he yenga chawedra. Asuk mambasidabu maru amuk khankro haibra. He tumi leyo mi tholakpa mali de he. Imungdagi hidak ngawba nupa ama thorakle. He kanano duda leida haduro ha. Ukhrajalo masi chungsilaga khanghandana ba. Noi yam phawbra ha segairaga chathokra siro. Chela siro yapki maise ukhraba bale thabaka segai khridi as ayam kida. Yum adudagi nupi amuk tholai. Yare chango nongan badagina numit taba phawa hidak thakchilaga koirau lauduna mi khudingi khanaba hawridubu namaidubu ikaidro phibamnena laudrawi yeng maladana. Laudrawi nupa aduna he kaino haisibo aibu sumaina thirabo as yami kai. Laudrawi nupi ani du dino e taning de nupi nang oida thajilora ha. Aina laudrawi maladi nang di laudrawi nupi tare na ha. Ibani sibu yam thibro mit khara lawbai wani ya khara chawbai wani leibudi yam sangi ko khong odana pan basika. Nupi aduna magi nupa adubu soro chingsinkhre. Aise laudrawi maladi madaba ma lauramu yadro ha. Aya naini nupi. Laudrawi ahum aduna chalasida hainade moi mukse yamna. Laudrawi moi ahum do chatkre. Laudrawi moi ahum da khul lekai aduda numidang lakpudu thengnaba mi khara su yaurami adubo thengnadriba mi singnadi thajaramde wathi warimni haiduna thawa saramde. Nongmadi laudrawi moi ahum na leiriba ching adugi makhongda ahal khara ganja semni ikoi koina nakalda thang singjang thauri su thamli. Karino moira dorishina nupi ga yauda jalo udene makoi marang chomba amot nupa ngaktani de. Nupa masak phajaba yaubro amati yaw male. Yawe makoi khara sangba masam khara phaba. Talida thimali makoi marang siga ai nupaga oiningde ado
Moina tawrise karino yam ki machindaga mai thoi paikhusu hingchaba oiramdana ba mi oiramdana ganja thakba nupa amada chingsida karigumba sara mira kharadi leire moina khoibu yengli hojik ba kaido abu ukhra jalo moitai bang mise yam khangali mai tharadi akhoi homde adum ka bai wani ne akhoi de dom akaba machuda kharaga leire basida amuka kardi phajarani ganja thakba nupa amana phai he sigi manaside ganja thakba sing ado thakpa loiduna kakhre adubu nganthak adudi kauduna thanami lawdrawbi ahum adu kumthaduna moina thaklamba nganthak adu thaklaga chingi adubu lawdrawbi nupa do phaina chinglomda yungsinduna laikre moi ani do thakpa kiduna thaktre kainom tokre as gyan tabro nangbo gyan didai ado ai bobiyo kokse tara thokna kaibugumna tawre as berani he nangso are mapani bo hairadi pamjakhraba thagalause ai porage lawdrawbi ahumdo ama poraga chingda kaki ganja thakpa ahal amadi ngathak kaurame haiduna lawbo lakpada ngasaidagi uriba jatidana mafam adudagi sungleng dabida chenbu sungamdabi lawbu sungamdabi yengduna leirami ngaihak leiraga ganja thakpa moi ataidu kumtharakne karino maro kumthakraga suga kakchiduba tabro maro ganja thakpa amadudi kibana barol phawa thokitre lakminaba sing aduna chappaga pukhre numidangi matamsu yaurakle lawdrawbi nupa adudi hojik phawa ngauduna leiri amukana no e amukana kapi nupi anido mabu seba tawbada awaba ma haibadu oire ma sumsena leiradi ibani charai hinba tare aduna ibani chalurase ma thokpa leija horasani lawdrawbi atobi aduna hoida ngamdre maga senaba chaslao lawdrawbi nupa aduna ai thada lehodoro hoi kuiroi chale lawdrawbi nupi ani do lakle ngasidi ibani tangnina yam kuina legumsiko ado labukta maiti se pakhang macha balida mani ne hais nupa masak phajaba yawa bali khojelu siba yawi ko phakrasira hoi phakrase lawdrawbi nupi ani do lumduna changlakle aduga charu uku marumda lumduna laikre taha khara do mai tikli wari yamna nuwairi moising adugi marakta khara kiganba ngauba kauba masananba naha ama yauri naha amana ngasidi mai tikpa loiraga cha khulang tawdese sini aigidi yaine kuire chaminadaba moising adugi marakta mabu khara phattaba mige sang hauradi namduna cha khulang tawba moigi hauragana sugya yadaba naha amana ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯑꯃꯨꯕꯤꯗꯣ ꯍꯥꯠꯍꯧꯕꯅꯦ ꯑꯩ ꯂꯩꯊꯣꯛꯇꯕ ꯌꯥꯗꯦ ꯃꯔꯨꯞꯁꯦ ꯑꯩ ꯌꯥꯎꯔꯒꯦꯀꯣ ꯃꯊꯪꯗ ꯌꯥꯎꯔꯒꯦ ꯉꯧꯕꯅ ꯃꯣꯏꯒꯤ ꯍꯤꯟꯖꯥꯡ ꯁꯣꯏꯗꯅ ꯍꯥꯎꯔꯝꯃꯅꯤ ꯉꯁꯤꯗꯤ ꯅꯪ ꯌꯥꯎꯗꯗꯤ ꯅꯨꯡꯉꯥꯏꯇꯦꯍꯦ ꯅꯪꯕꯨ ꯀꯔꯤ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯤꯅꯣ ꯍꯦ ꯉꯁꯤꯗꯤ ꯆꯥꯛ ꯈꯨꯂꯪ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯇꯧꯒꯗꯕꯅꯤ ꯅꯪ ꯍꯛꯆꯥꯡ ꯉꯝꯒꯦꯔꯥ ꯉꯝꯃꯣꯏꯒꯦꯔꯥ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯑꯩꯕꯨ ꯈꯣꯡ ꯍꯥꯝꯅꯤꯡꯉꯦ ꯍꯥꯏꯔꯒ ꯌꯨꯝꯗ ꯆꯠꯈ꯭ꯔꯁꯤꯔꯅꯦ ꯑꯩꯈꯣꯏ ꯉꯁꯤꯗꯣ ꯆꯥꯛ ꯊꯣꯡꯐꯝꯗꯣ ꯁꯨꯝ ꯃꯥꯟꯗꯕ ꯉꯁꯥꯏ ꯎꯁꯣꯞ ꯆꯠꯅꯔꯨꯕꯒꯤ ꯀꯅꯥꯝꯇ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏꯍꯧꯕꯅꯦ ꯑꯗꯨꯅ ꯀꯣꯟꯅ ꯆꯥꯔꯁꯤꯗ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯏꯆꯦ ꯉꯧꯔꯣꯛ ꯉꯧꯕ ꯅꯍꯥ ꯃꯇꯨ ꯌꯥꯝꯅ ꯅꯥꯟꯕ ꯑꯃ ꯌꯥꯎꯔꯤꯁꯦ ꯑꯁꯤ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯑꯁꯤ ꯑꯣꯏꯅ ꯐꯥꯈ꯭ꯔꯁꯦ ꯀꯃꯥꯏꯅ ꯐꯥꯗꯣꯏꯅꯣ ꯑꯁꯤꯕꯣ ꯆꯣꯡꯁꯤꯜꯂꯒ ꯈꯪꯍꯜꯂꯗꯤ ꯀꯤꯗꯅ ꯂꯣꯏꯅ ꯆꯦꯟꯅꯈꯤꯅꯤꯁꯦ ꯑꯗꯨꯒ ꯑꯃꯁꯦ ꯐꯥꯔꯕ ꯑꯗꯨ ꯌꯥꯗꯦ ꯈꯨꯜꯒꯤ ꯃꯤꯈꯩꯅ ꯑꯩꯈꯣꯏ ꯂꯩ ꯈꯪꯂꯕꯗꯤ ꯊꯥꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯀꯅꯤ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯐꯥꯁꯦ ꯉꯧꯕ ꯆꯔꯨꯗꯣ ꯍꯥꯞꯄꯣꯅꯦ ꯃꯩ ꯃꯨꯠꯂꯦꯅꯦ ꯅꯣꯏꯁꯨ ꯈꯔ ꯍꯥꯞꯄ ꯌꯥꯕꯅꯦ ꯑꯩꯗꯤ ꯁꯨꯝ ꯍꯥꯞꯍꯜꯂꯒ ꯂꯩ
ꯉꯧꯕ ꯍꯧꯒꯠꯇꯨꯅ ꯆꯔꯨ ꯂꯧꯕ ꯂꯥꯛꯏ꯫ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ "ꯏꯆꯦ, ꯏꯆꯦ, ꯂꯥꯛꯏ, ꯐꯥꯔꯁꯦꯕ꯫ ꯍꯣꯏ, ꯐꯥꯔꯁꯦ꯫ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯉꯧꯕꯗꯨ ꯇꯨꯡꯗꯒꯤ ꯃꯆꯤꯟ ꯇꯥꯞ ꯂꯥꯎꯅ ꯃꯦꯜꯂꯤ꯫ ꯑꯇꯣꯝꯕꯤꯅ ꯉꯧꯕꯒꯤ ꯃꯃꯥꯡꯗ ꯍꯔꯥꯎꯕꯅ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯉꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯋꯥꯟꯊꯈ꯭ꯔꯦ꯫ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯉꯧꯕꯕꯨ ꯊꯥꯡꯒꯠꯇꯨꯅ ꯀꯟꯅ ꯆꯦꯟꯈꯤ ꯆꯤꯡꯂꯣꯝ ꯇꯝꯅ꯫ ꯅꯍꯥꯁꯤꯡ ꯑꯗꯨꯗꯤ ꯈꯪꯗꯕꯅꯤꯅ ꯉꯧꯕ ꯉꯥꯏꯔꯤ꯫ ꯉꯧꯕ, ꯀꯨꯏꯍꯦ ꯆꯔꯨ ꯂꯧꯕꯗꯕꯨ꯫ ꯐꯠꯇꯕ ꯅꯍꯥ ꯑꯗꯨꯅ "ꯆꯥꯛ ꯈꯨꯂꯪ ꯇꯧꯁꯦ ꯍꯥꯏꯕꯁꯤꯗ ꯆꯦꯟꯈ꯭ꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯑꯩꯈꯣꯏ ꯌꯦꯟ ꯊꯣꯡꯍꯧꯕꯁꯤꯐꯥꯎ ꯑꯩꯐꯥꯎ ꯆꯦꯟꯗꯦ꯫ ꯅꯠꯇꯦ, ꯊꯣꯡꯍꯧꯗꯦ, ꯉꯔꯥꯡꯒꯤꯅꯦ꯫ ꯑꯁ, ꯑꯣ, ꯅꯪꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦꯗꯤ? ꯂꯥꯛꯑꯣ, ꯅꯣꯏꯗ ꯍꯥꯟꯅ ꯆꯥꯒꯗꯕꯅꯤ ꯉꯁꯤꯗꯤ, ꯑꯗꯨꯒ ꯉꯧꯕ ꯍꯣꯏꯗ ꯑꯃꯨꯛ꯫ ꯅꯕꯨꯛ ꯐꯠꯇꯕ, ꯂꯨꯅ ꯇꯤꯟꯅꯔꯒ." ꯅꯍꯥꯁꯤꯡ ꯑꯗꯨꯗꯤ ꯆꯠꯈ꯭ꯔꯦ꯫ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯗꯤ ꯉꯧꯕꯕꯨ ꯄꯨꯗꯨꯅ ꯆꯦꯜꯂꯛꯄꯗ ꯅꯍꯥꯟꯃꯨꯛꯀꯤ ꯍꯤꯗꯥꯛ ꯉꯧꯕ ꯅꯨꯄꯥ ꯑꯗꯨ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ꯫ "ꯉꯥꯏꯈꯣ ꯑꯇꯣꯝꯕꯤ, ꯄꯥꯛꯊꯧꯅꯤꯍꯦ꯫ ꯎꯔꯣꯏꯌꯦ ꯑꯩꯈꯣꯏꯒꯤ ꯀꯨꯆꯨꯁꯤꯗꯕꯨ." "ꯀꯅꯥꯅꯣ? ꯑꯩꯕꯨ ꯂꯨꯝꯗꯨꯅ ꯍꯥꯠꯀꯦ ꯇꯧꯔꯤꯕ? ꯑꯩ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ꯫ ꯑꯗꯨꯗ ꯂꯨꯝꯃꯤꯗꯣ ꯊꯣꯔꯛꯑꯣ, ꯂꯥꯎ, ꯑꯉꯝꯕ ꯍꯥꯠꯇꯣꯛꯅꯁꯦ." ꯎꯈ꯭ꯔ ꯃꯥꯜꯂꯦ ꯑꯃꯨꯛ꯫ ꯑꯁ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯃꯤ ꯃꯌꯥꯝ ꯈꯣꯝꯂꯒ ꯏꯕꯥꯅꯤꯕꯨ ꯑꯃꯨꯛ ꯍꯥꯠꯈ꯭ꯔꯕꯗꯤ? ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯅꯊꯕꯥꯛꯇꯨ ꯁꯦꯒꯥꯏꯔꯒ ꯏ ꯆꯨꯞꯀꯦꯅꯦ꯫ ꯃꯤ ꯎꯁꯤꯠꯇꯕ ꯀꯅꯥ ꯂꯩ? ꯂꯩꯀꯥꯏꯁꯤꯗ ꯑꯐꯥꯎꯕ ꯀꯅꯥ ꯂꯩꯒꯦ? ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ "ꯃꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯗ ꯅꯠꯇꯦ, ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯥꯎ ꯂꯩꯔꯤ꯫ ꯅꯍꯥ ꯁꯛ ꯐꯖꯕꯁꯦ ꯍꯧꯒꯠꯂꯛꯑꯗꯤ ꯕꯦꯔꯥ ꯀꯥꯔꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯩ ꯇꯧꯒꯦ ꯆꯦ." ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯇꯣꯝꯕꯤꯅ ꯍꯤꯗꯥꯛ ꯉꯥꯎꯕ ꯑꯗꯨꯒꯤ ꯅꯨꯄꯤꯒꯤ ꯃꯈꯣꯜ ꯁꯥꯗꯨꯅ ꯂꯥꯎꯔꯛꯏ꯫ "ꯀꯔꯤꯅꯣ ꯑꯗꯨꯗ ꯂꯥꯎꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯅꯪ ꯌꯥꯝ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯂꯥꯎ ꯈꯣꯡꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯍꯥ? ꯃꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯃꯥꯜꯂꯤꯍꯦ꯫ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯒꯦ, ꯍꯣꯔꯦꯟ ꯑꯃꯨꯛ ꯅꯝꯁꯤꯜꯂꯒ ꯉꯛꯊꯤ ꯆꯠꯄꯗꯤ ꯑꯩ ꯁꯤꯕ ꯁꯣꯏꯗ꯭ꯔꯦ." "ꯑꯩ ꯉꯥꯎꯗꯦ ꯅꯨꯄꯤ, ꯑꯩ ꯂꯥꯛꯑꯦ꯫ ꯅꯨꯡꯉꯥꯏꯅꯤꯗ ꯉꯁꯤꯗꯤ, ꯌꯨꯝꯗ ꯌꯧꯈꯤꯁꯅꯨ." "ꯑꯁ, ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯩ ꯍꯤꯗꯥꯛ ꯊꯛꯇꯤꯌꯦ." ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯅꯣꯛꯏ ꯑꯗꯨꯒ ꯉꯧꯕꯕꯨ ꯄꯨꯗꯨꯅ ꯆꯤꯡꯅꯨꯡ ꯇꯝꯅ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯉꯥꯎꯔꯝꯃꯤ꯫ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯆꯤꯡꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯉꯧꯕꯕꯨ ꯄꯨꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯕꯥꯅꯤ ꯃꯨꯟꯅꯔꯛꯂꯦ꯫ "ꯑꯩꯅ ꯑꯍꯜꯅꯤꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯇꯥꯔꯦ." "ꯏꯁ, ꯌꯥꯔꯣꯏ, ꯑꯩꯅ ꯍꯥꯟꯅ ꯎꯔꯛꯄꯅꯤꯅ ꯑꯩꯒꯤ ꯑꯣꯏꯒꯗꯕꯅꯤ ꯏꯆꯦ꯫ ꯏꯆꯦꯒꯤꯗꯤ ꯑꯃ ꯊꯤꯕꯤꯔꯣ." "ꯑꯦ, ꯅꯪꯅ ꯍꯥꯟꯅ ꯎꯔꯁꯨ ꯀꯅꯥꯅ ꯐꯥꯒꯦ? ꯑꯩꯅ ꯅꯠꯇ꯭ꯔో ꯃꯆꯤꯟ ꯃꯦꯜꯂꯒ ꯐꯥꯔꯤꯗꯣ? ꯅꯪꯅ ꯐꯥꯔꯁꯨ ꯑꯩ ꯎꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯋꯥꯟꯊꯈ꯭ꯔꯤꯗꯣ? ꯍꯦ, ꯑꯩꯁꯦ ꯅꯪꯉꯣꯟꯗꯒꯤ ꯑꯍꯜꯅꯤ, ꯅꯪꯒꯤꯗꯤ ꯃꯇꯝ ꯌꯥꯝ ꯂꯩꯔꯤ, ꯑꯗꯨꯅ ꯁꯤꯃꯗꯤ ꯑꯩꯒꯤ." ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯈꯠꯅꯕꯅ ꯂꯣꯏꯔꯦ, ꯈꯨꯠ ꯌꯥꯎꯅꯗꯦꯗ ꯉꯥꯏꯔꯦ꯫ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯇꯔꯪ ꯑꯃꯗ ꯒ꯭ꯌꯥꯟꯗꯤ ꯂꯣꯏꯅ ꯇꯥꯔꯒ ꯂꯩꯔꯤ꯫ "ꯐꯔꯦ ꯑꯗꯨꯗꯤ, ꯍꯌꯦꯡ ꯅꯨꯄꯥꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯀꯥꯟꯗ ꯏꯕꯥꯅꯤꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯄꯥꯝꯕ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯣꯏꯅꯕ ꯌꯥꯔꯕ꯭ꯔꯣ?" "ꯌꯥꯔꯦ ꯑꯗꯨꯗꯤ." ꯉꯧꯕꯅ ꯃꯌꯥꯏꯗ ꯊꯝꯂꯒ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯇꯥꯏꯗ ꯇꯨꯝꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯍꯜꯅ ꯈꯣꯡ ꯅꯥꯝꯃꯗꯨ ꯂꯦꯛꯂꯤ, ꯑꯇꯣꯝꯕꯤꯅꯁꯨ ꯈꯣꯡ ꯅꯥꯝꯃꯗ ꯂꯦꯛꯏ꯫ ꯉꯧꯕꯒꯤ ꯈꯣꯡ ꯑꯗꯨ ꯄꯥꯇ꯭ꯔꯤꯛ ꯄꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯂꯦ, ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ, ꯉꯧꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯇꯨꯝꯂꯤ꯫ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯥꯒ ꯉꯧꯕꯒ ꯃꯤꯠꯆꯥꯟꯅꯩ, ꯃꯕꯥꯅꯤ ꯍꯦꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯅꯩ ꯀꯟꯅ ꯂꯥꯎꯅꯗꯨꯅ꯫ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯂꯦ꯫ ꯉꯧꯕ ꯂꯥꯎꯕ ꯂꯦꯞꯇꯦ, ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯦꯞꯇꯦ꯫ "ꯇꯥꯅꯤꯡꯗꯦꯍꯦ, ꯈꯔ ꯂꯥꯎꯔꯗꯤ ꯌꯥꯔꯦ." ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯥ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ, ꯉꯧꯕ ꯑꯃꯨꯛ ꯋꯥꯟꯊꯈ꯭ꯔꯦ꯫ "ꯃꯁꯤꯒꯤ ꯇꯥꯏꯕꯪ ꯃꯤꯁꯤꯕꯨ ꯋꯥꯟꯊꯒꯟꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯃꯨꯛ ꯋꯥꯟꯊꯈ꯭ꯔꯦꯅꯦ꯫ ꯑꯋꯣꯏꯕ ꯁꯣꯃꯜ ꯂꯥꯃꯛꯈ꯭ꯔꯦ, ꯅꯨꯄꯥ ꯑꯣꯏꯗꯧꯒ ꯇꯟꯁꯤꯜꯂꯛꯑꯦ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯣꯏꯔꯒꯦ." "ꯏꯁ, ꯌꯥꯔꯣꯏ, ꯍꯥꯏꯅꯈꯤꯕ ꯋꯥꯗꯣ ꯀꯥꯎꯅꯗꯕꯤꯅꯤ." ꯃꯕꯥꯅꯤꯒꯤ ꯋꯥꯗꯨꯅꯦ ꯇꯥꯏꯕꯪ ꯃꯤ ꯉꯧꯕ ꯑꯗꯨꯅꯦ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯥ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ "ꯃꯤ ꯑꯇꯩꯗꯤ ꯎꯍꯧꯗꯕ꯭ꯔꯣ ꯑꯗꯨꯗꯤ?" "ꯎꯍꯧꯗꯦ ꯀꯅꯥꯃꯇ꯫
ꯁꯣꯝꯗꯅ ꯉꯧꯕ ꯃꯥꯡꯈꯤꯕꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯏꯔꯥꯡ ꯂꯥꯡꯅꯔꯝꯃꯤ꯫ ꯍꯤꯗꯥꯛ ꯉꯧꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯈꯠꯅꯔꯝꯃꯤ꯫ ꯉꯔꯥꯡꯒꯤꯗꯣ ꯅꯪ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅꯣ ꯁꯤꯅꯤ? ꯑꯩꯉꯣꯟꯗ ꯂꯛꯅꯒꯦꯅ ꯂꯛꯅꯕ ꯑꯃ ꯌꯥꯎꯔꯤꯕ? ꯅꯨꯄꯤ, ꯅꯪꯗꯤ ꯅꯠꯇꯦꯀꯣ, ꯁꯦꯡꯉꯦꯀꯣ? ꯅꯨꯄꯥ, ꯅꯪꯁꯦ ꯁꯨꯝ ꯁꯤꯡꯅꯔꯛꯑꯦꯕꯣ꯫ ꯅꯪ ꯌꯨ ꯌꯣꯟꯕꯤ ꯃꯦꯝꯍꯟ ꯑꯗꯨꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯍꯥ? ꯅꯔꯣꯜ ꯁꯦꯡꯅ ꯍꯥꯏꯌꯨ, ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯀꯔꯤꯅꯣ? ꯑꯩꯅ ꯑꯃ ꯍꯥꯏꯔꯒ ꯃꯥꯅ ꯋꯥꯔꯤ ꯑꯃ ꯂꯥꯝꯁꯤꯜꯂꯛꯏꯁꯤꯅ? ꯋꯥ ꯂꯩꯊꯣꯛꯀꯅꯨ꯫ ꯅꯪ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯗꯦ꯫ ꯃꯦꯝꯍꯟ ꯍꯣꯏꯗꯕꯨ ꯊꯛꯂꯨꯔꯕꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯈꯠꯅꯕ ꯍꯧꯋꯦꯕ꯫ ꯃꯇꯩ ꯃꯅꯥꯎꯗꯨ ꯑꯃꯨꯛ ꯈꯠꯅꯔꯝꯕꯗꯒꯤ ꯈꯨꯠ ꯌꯥꯎꯗꯨꯅ ꯈꯠꯅꯔꯛꯂꯦ꯫ ꯁꯣꯝꯗꯁꯨ ꯉꯧꯕꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕ ꯂꯧꯇ꯭ꯔꯥꯎꯕꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯂꯣꯛꯇꯒꯤ ꯏꯁꯤꯡ ꯂꯧꯔꯒ ꯉꯧꯕꯒꯤ ꯃꯃꯥꯏꯗ ꯆꯥꯏꯔꯤ꯫ ꯉꯧꯕ ꯒ꯭ꯌꯥꯟ ꯇꯥꯔꯕꯁꯨ ꯃꯣꯏ ꯑꯍꯨꯝ ꯍꯦꯛ ꯎꯕꯒ ꯍꯦꯛꯇ ꯋꯥꯟꯊꯈꯤ꯫ ꯂꯧꯇ꯭ꯔꯥꯎꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯁꯥꯎꯔꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯔꯦꯝꯅꯗꯨꯅ ꯀꯟꯅ ꯅꯣꯛꯂꯤ꯫ ꯂꯧꯇ꯭ꯔꯥꯎꯕꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ, ꯃꯁꯤ ꯅꯨꯄꯥꯁꯦ ꯁꯣꯟꯃꯜꯂꯤꯗ, ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯈ꯭ꯔꯁꯦ꯫ ꯃꯥꯅ ꯄꯣꯛꯄ ꯏꯆꯥꯗꯨꯕꯨ ꯀꯌꯥꯝ ꯀꯟꯗꯣꯏꯅꯣ? ꯄꯣꯛꯄꯒꯅꯦ ꯑꯉꯥꯡ ꯐꯥꯎꯕ ꯋꯥꯟꯊꯈꯤꯗꯧ ꯃꯥꯜꯂꯦ꯫ ꯅꯕꯥꯅꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯌꯣꯡꯅ ꯍꯦꯟꯅ ꯐꯩ꯫ ꯃꯃꯩ ꯄꯥꯟꯖꯔꯁꯨ꯫ ꯇꯥꯅꯤꯡꯗꯦꯀꯣ? ꯉꯧꯕ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯇꯥꯔꯛꯂꯦ꯫ ꯍꯟꯗꯛꯇꯤ ꯋꯥꯟꯊꯗ꯭ꯔꯦ, ꯀꯤꯕꯅ ꯀꯞꯂꯛꯏ꯫ ꯑꯩꯁꯨ ꯋꯥꯔꯦ ꯋꯥꯟꯊꯃꯟꯗꯅ꯫ ꯅꯣꯏꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯚꯨꯠꯂꯣ? ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ꯫ ꯑꯩꯕꯨ ꯌꯨꯝꯗ ꯆꯠꯍꯟꯕꯤꯌꯨ꯫ ꯑꯁꯨꯛ ꯀꯤꯕ ꯚꯨꯠꯁꯦ ꯎꯔꯛꯀꯅꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯅꯕꯥꯅꯤꯒꯤ ꯅꯨꯄꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯏꯍꯦ꯫ ꯍꯦ ꯄꯪ, ꯑꯩꯈꯣꯏ ꯚꯨꯠ ꯅꯠꯇꯦꯅꯦ, ꯑꯩꯈꯣꯏ ꯃꯨꯝꯕ ꯇꯧꯅ ꯊꯤꯕꯒꯤ ꯇꯥꯏꯞꯇ꯫ ꯈꯣꯡꯗꯥꯕꯨꯗꯤ ꯈꯔ ꯊꯤꯀꯣ꯫ ꯑꯩꯕꯨ ꯆꯥꯕꯤꯒꯅꯨ, ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ꯫ ꯍꯦ, ꯆꯥꯕꯤꯔꯣꯏ, ꯍꯥꯠꯁꯨ ꯍꯥꯠꯂꯣꯏ꯫ ꯑꯗꯣ ꯋꯥ ꯑꯃ ꯍꯪꯒꯦ꯫ ꯋꯥꯁꯤꯒꯤ ꯅꯪꯅ ꯐꯖꯅ ꯄꯥꯈꯨꯝꯕꯤꯔꯕ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯣꯏꯅꯤ꯫ ꯀꯩꯅꯣꯅꯦ ꯚꯨꯠꯅꯕꯨ ꯋꯥ ꯍꯪꯒꯦ ꯍꯥꯏꯁꯤꯕꯣ? ꯍꯣꯏ, ꯀꯩ ꯋꯥꯅꯣ ꯍꯪꯉꯛꯑꯣ꯫ ꯏꯕꯥꯅꯤꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯅꯨꯄꯤ ꯀꯔꯝꯕ ꯑꯣꯏꯅꯤꯡꯉꯤ ꯑꯃ ꯈꯜꯂꯣ, ꯑꯃꯗꯤ ꯈꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯃꯣꯏꯁꯤꯕꯨ ꯏꯕꯣꯛꯅ ꯍꯦꯛ ꯂꯤꯕ ꯋꯥꯔꯤꯗ ꯌꯥꯎꯕ ꯂꯧꯇ꯭ꯔꯥꯎꯕꯤ ꯅꯨꯄꯥ ꯎꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯕꯨ ꯑꯣꯏꯔ ꯆꯠꯂꯣ꯫ ꯁꯣꯏꯗ꯭ꯔꯦ, ꯃꯈꯣꯡꯁꯨ ꯑꯣꯟꯅꯅ ꯄꯥꯜꯂꯦ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯅꯣ, ꯁꯠ ꯁꯠ ꯍꯥꯏꯔꯛꯑꯣ꯫ ꯃꯨꯟꯅ ꯈꯟꯕꯤꯒꯁꯨ ꯇꯧꯔꯤ꯫ ꯏꯕꯥꯅꯤ ꯁꯛ ꯆꯞ ꯃꯥꯟꯅꯅ ꯐꯖꯕꯁꯤꯗ ꯈꯟꯐꯝꯒꯁꯨ ꯈꯪꯗ꯭ꯔꯤꯕ ꯃꯥꯜꯂꯦꯅꯦ꯫ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣꯁꯦ, ꯈꯔ ꯊꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯣ꯫ ꯅꯕꯥꯅꯤꯒꯤ ꯅꯨꯄꯥ ꯑꯣꯏꯗꯣꯏ ꯁꯔꯨꯛ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯒꯦ꯫ ꯁꯦ, ꯍꯥꯠꯄꯤꯌꯨ꯫ ꯏꯃꯥ, ꯁꯦ, ꯑꯩꯕꯨ ꯑꯝꯇ ꯍꯥꯠꯄꯤꯌꯨ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯁꯤꯔꯒꯦ꯫ ꯂꯧꯇ꯭ꯔꯥꯎꯕꯤ ꯅꯨꯄꯥ ꯑꯗꯨ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯏ꯫ ꯃꯣꯏ ꯑꯅꯤꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯃꯕꯥꯅꯤꯒꯤ ꯅꯨꯄꯥ ꯑꯣꯏꯔꯁꯦ ꯍꯥꯏꯗꯨꯅ ꯌꯥꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯌꯧꯕꯒ ꯉꯧꯕꯒꯤ ꯃꯈꯣꯡꯗꯨ ꯂꯦꯛꯊꯣꯛꯂꯒ ꯆꯒꯨꯝ ꯆꯅꯥꯏ ꯊꯤꯕ ꯆꯠꯈ꯭ꯔꯦ꯫ ꯉꯧꯕ ꯆꯦꯟꯒꯦ ꯍꯥꯏꯔꯕꯁꯨ ꯉꯝꯗ꯭ꯔꯦ, ꯈꯣꯡꯉꯥꯗꯣ ꯄꯥꯇ꯭ꯔꯤꯛ ꯄꯥꯕꯅ꯫ ꯂꯧꯇ꯭ꯔꯥꯎꯕꯤ ꯑꯍꯨꯝ ꯑꯗꯨꯅ ꯍꯜꯂꯛꯄꯗ ꯉꯧꯕꯒꯤ ꯆꯥꯅꯅꯕ ꯆꯒꯨꯝ ꯆꯅꯥꯏ ꯄꯨꯕꯤꯔꯛꯇꯨꯅ ꯅꯝꯗꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯂꯧꯇ꯭ꯔꯥꯎꯕꯤ ꯅꯨꯄꯥ ꯑꯗꯨꯅ, ꯆꯥꯎꯅꯦ ꯇꯥꯏꯕꯪꯃꯤ, ꯑꯩꯈꯣꯏꯅ ꯍꯥꯎꯅ ꯍꯥꯎꯅ ꯆꯥꯔꯤꯗꯣ ꯑꯗꯨ ꯉꯥꯛꯇꯅꯤ꯫ ꯅꯣꯏꯅꯗꯤ ꯆꯥꯅꯤꯡꯗꯦ ꯐꯠꯇꯦꯅ ꯂꯪꯊꯣꯔꯛꯏꯕ ꯆꯥꯕ ꯐꯪꯖꯗꯕ ꯀꯌꯥꯗꯤ ꯂꯨꯈꯥꯛ ꯑꯗꯣ ꯈꯨꯜꯂꯒ ꯍꯥꯎꯅ ꯆꯥꯗꯨꯅ ꯑꯍꯤꯡꯁꯤꯃ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯤꯕꯅꯤꯗꯣ꯫ ꯆꯥꯔꯣꯏ, ꯂꯨꯈꯥꯛꯄꯨ ꯀꯅꯥꯅ ꯆꯥꯗꯣꯏꯅꯣ? ꯅꯣꯏ ꯆꯥꯎ, ꯑꯩꯗꯤ ꯌꯨꯝꯗ ꯆꯠꯀꯦ꯫ ꯑꯩ ꯈꯣꯡꯁꯦ ꯅꯣꯏꯅ ꯀꯩꯗꯧꯕꯤꯔꯒꯦ? ꯑꯩ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯤꯁꯤꯕꯣ? ꯍꯧꯖꯤꯛ ꯅꯪ ꯏꯕꯥꯅꯤꯒꯤ ꯅꯨꯄꯥ ꯑꯣꯏꯔꯕꯅꯤ, ꯅꯪ ꯆꯠꯄ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅꯁꯦ, ꯆꯒꯨꯝ ꯆꯅꯥꯏꯁꯦ ꯆꯥꯎ꯫ ꯅꯣꯏꯅ ꯆꯥꯛ ꯂꯦꯝꯍꯟꯗꯨꯅ ꯃꯥꯡꯍꯜꯂꯤꯕꯁꯤꯡ ꯑꯁꯦ ꯂꯩꯇ ꯂꯥꯏꯔ ꯀꯅꯥꯗ ꯁꯦꯡꯅ ꯄꯤꯕꯤꯔꯗꯤ ꯀꯌꯥꯝ ꯐꯅꯤ ꯍꯥ? ꯅꯕꯨꯛꯇꯤ ꯐꯠꯇꯦ, ꯃꯤꯁꯨ ꯄꯤꯖꯅꯤꯡꯗꯕ꯫ ꯅꯕꯨꯛ ꯐꯠꯇꯕ ꯇꯥꯏꯕꯪ ꯃꯤ, ꯌꯦꯡꯒꯦ ꯅꯪ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ꯫ ꯉꯧꯕꯗꯨ ꯍꯥꯟꯅ ꯆꯥꯎ ꯌꯥꯔꯝꯗ꯭ꯔꯕꯁꯨ ꯆꯈꯥꯎ ꯑꯗꯨ ꯁꯨꯝ ꯍꯥꯡꯖꯤꯜꯂꯛꯂꯕꯗ ꯆꯥꯛ ꯁꯨꯝ ꯂꯥꯝꯁꯤꯜꯂꯛꯏ꯫ ꯃꯗꯨꯅ ꯃꯍꯥꯛ ꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯉꯧꯕ ꯆꯥꯛ ꯂꯥꯝꯕꯅ ꯑꯍꯤꯡꯗꯨ ꯊꯔꯣ ꯃꯥꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯉꯧꯕ ꯆꯥꯛ ꯂꯥꯝꯕꯅ ꯍꯨꯃꯥꯡ ꯀꯥꯡꯂꯝꯃꯤ꯫ ꯑꯩ ꯆꯥꯛ ꯆꯥꯒꯦ꯫ ꯉꯔꯥꯡꯒꯤ ꯆꯥꯛꯇꯨ ꯀꯔꯥꯏꯅꯣ? ꯑꯩ ꯆꯥꯔꯒꯦ, ꯆꯒꯨꯝ ꯑꯣꯏꯔꯁꯨ ꯆꯥꯔꯒꯦ꯫ ꯇꯥꯏꯕꯪ ꯃꯤꯁꯨ ꯆꯒꯨꯝ ꯆꯥꯔꯒꯦ ꯍꯥꯏꯔꯛꯑꯦ꯫ ꯄꯤꯖꯔꯣꯏ, ꯆꯤꯟꯖꯥꯛꯀꯤ ꯃꯃꯜ ꯈꯪꯗꯅ ꯃꯥꯡꯍꯟꯕꯗ ꯆꯥꯛꯁꯤꯡꯗꯣ꯫ ꯉꯧꯕ ꯀꯤꯕ ꯈꯪꯈꯤꯗ꯭ꯔꯦ, ꯁꯥꯎꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯍꯦ ꯂꯧꯇ꯭ꯔꯥꯎꯕꯤ, ꯁꯛꯊꯤꯕꯤ, ꯚꯨꯠ ꯃꯥꯟꯕꯤꯁꯥ, ꯀꯩꯑꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯂꯧꯇ꯭ꯔꯥꯎꯕꯤ?
ꯍꯣꯏ ꯂꯧꯗ꯭ꯔꯥꯎꯕꯤ ꯕꯨꯠꯁꯨ ꯅꯠꯇꯕ ꯍꯤꯡꯁꯥꯕꯤꯁꯨ ꯅꯠꯇꯕ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯕꯁꯨ ꯉꯝꯗꯕ ꯂꯧꯗ꯭ꯔꯥꯎꯕꯤ ꯍꯥꯏꯕꯗꯣ ꯅꯣꯏꯅꯤ ꯅꯣꯏ ꯑꯩꯈꯣꯏꯕꯨ ꯈꯪꯖꯗꯤꯌꯦ ꯑꯩꯈꯣꯏꯁꯦ ꯂꯧꯗ꯭ꯔꯥꯎꯕꯤ ꯀꯧꯕ ꯑꯣꯏꯔꯦ ꯂꯧꯗ꯭ꯔꯥꯎꯕꯤ ꯌꯥꯝꯅꯕꯨ ꯐꯖꯔꯤꯌꯦ ꯃꯤꯡꯁꯦ ꯉꯧꯕ ꯆꯥꯛ ꯂꯥꯝꯕꯗ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯏꯆꯦ ꯃꯁꯤꯒꯤ ꯃꯤꯁꯦ ꯑꯃꯨꯛ ꯁꯤꯗꯣꯛꯈ꯭ꯔꯗꯤ ꯏꯕꯥꯅꯤꯒꯤ ꯅꯨꯄꯥ ꯑꯃꯨꯛ ꯂꯩꯔꯔꯣꯏ ꯄꯤꯖꯈ꯭ꯔꯁꯦ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯊꯤꯕ ꯌꯥꯝ ꯋꯥꯏ ꯑꯁꯨꯝꯅ ꯉꯧꯕꯗꯨ ꯆꯒꯨꯝ ꯆꯅꯥꯏ ꯑꯗꯨ ꯄꯤꯖꯩ ꯆꯥꯕ ꯐꯪꯗꯕ ꯃꯤ ꯑꯃꯅ ꯆꯥꯕꯒꯨꯝꯅ ꯅꯝꯗꯨꯅ ꯆꯥꯈꯤ ꯉꯧꯕ ꯆꯥꯛꯀꯤ ꯃꯃꯜ ꯍꯧꯖꯤꯛꯇ ꯈꯪꯂꯛꯄꯒꯨꯝ ꯇꯧꯏ ꯑꯩꯈꯣꯏꯅ ꯂꯦꯝꯍꯟꯗꯨꯅ ꯃꯥꯡꯍꯜꯂꯤꯕ ꯆꯥꯖꯤꯡ ꯆꯥꯛ ꯃꯌꯥꯝ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯆꯥꯕ ꯐꯪꯖꯗꯕ ꯂꯩꯇ ꯂꯥꯏꯔ ꯏꯃꯨꯡ ꯑꯃꯗꯗꯤ ꯁꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯃꯒꯨꯟ ꯂꯩ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈ꯭ꯔꯦ ꯉꯧꯕ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯅꯝꯗꯨꯅ ꯐꯥꯔꯒ ꯃꯣꯏ ꯑꯅꯤꯒꯤ ꯅꯨꯄꯥ ꯑꯣꯏꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯆꯍꯤ ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯗꯗꯤ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯆꯥ ꯑꯃꯃꯝ ꯌꯥꯎꯔꯝꯃꯤ ꯉꯧꯕ ꯐꯤꯕꯝ ꯌꯥꯝꯅ ꯊꯤꯅ ꯀꯥꯏꯔꯦ ꯁꯥꯡꯂꯕ ꯁꯝ ꯃꯣꯠꯂꯕ ꯀꯣꯏ ꯁꯦꯒꯥꯏꯔꯕ ꯃꯐꯤ ꯃꯔꯣꯜ ꯑꯩꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯁꯤꯗꯧꯔꯕꯅꯦ ꯑꯣ ꯑꯩꯁꯦ ꯂꯧꯗ꯭ꯔꯥꯎꯕꯤꯒꯤ ꯃꯄꯥ ꯑꯣꯏꯔꯕꯅꯤꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯄꯥ ꯌꯥꯝ ꯃꯥꯜꯂꯤ ꯃꯃꯤꯠꯁꯤꯒ ꯂꯥꯎꯔꯝꯗ꯭ꯔꯕ ꯃꯌꯥ ꯑꯁꯤꯒ ꯊꯤꯔꯝꯗ꯭ꯔꯕ ꯀꯨꯆꯨ ꯑꯁꯤꯒ ꯃꯨꯔꯝꯗ꯭ꯔꯕ ꯃꯈꯣꯡ ꯑꯁꯤꯒ ꯑꯣꯟꯅꯅ ꯄꯥꯜꯂꯝꯗ꯭ꯔꯕꯗꯤ ꯄꯨꯔꯥ ꯃꯄꯥꯅꯤ ꯃꯥꯟꯗꯣꯏꯁꯦ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯑꯗꯨꯗꯤ ꯃꯄꯥ ꯀꯃꯥꯏꯅ ꯃꯥꯜꯂꯤꯅꯣ ꯅꯪ ꯑꯗꯨꯝ ꯃꯥꯟꯗ꯭ꯔꯣ ꯑꯩꯒꯤꯗꯤ ꯃꯄꯥ ꯌꯥꯝ ꯃꯥꯜꯂꯤ ꯃꯥꯜꯂꯝꯃꯅꯤꯗꯀꯣ ꯅꯆꯥꯗꯨꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅꯕꯨ ꯊꯤꯗꯨꯅꯤ ꯃꯇꯨ ꯃꯔꯥꯡꯃꯨ ꯏꯁ ꯊꯤꯔꯁꯨ ꯑꯩꯒꯤꯗꯤ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯅꯪꯒꯤꯗꯤ ꯅꯨꯄꯤ ꯈꯪꯉꯦꯗꯅ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯅꯤꯗꯨ ꯈꯟꯅꯔꯛꯂꯦ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯥ ꯑꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯉꯧꯕꯗꯤ ꯁꯣꯅꯣꯕꯨ ꯆꯨꯔꯦ ꯃꯆꯥ ꯑꯅꯤꯗꯨ ꯎꯕꯗ ꯅꯣꯡꯃꯗꯤ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯁꯤꯡ ꯌꯥꯟꯕ ꯈꯨꯜꯒꯤ ꯅꯨꯄꯥ ꯈꯔ ꯂꯥꯛꯂꯝꯃꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯄꯗ ꯂꯧꯗ꯭ꯔꯥꯎꯕꯤꯁꯤꯡ ꯑꯗꯨ ꯂꯣꯛꯅꯨꯡ ꯑꯗꯨꯗ ꯂꯣꯠꯂꯝꯃꯤ ꯇꯨꯃꯤꯟꯅ ꯎꯅꯥ ꯋꯥꯅ ꯈꯨꯝꯖꯤꯟꯗꯨꯅ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤ ꯇꯧꯕ ꯂꯥꯛꯏꯖꯥꯠꯅꯣ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯂꯝꯅꯗ꯭ꯔꯅꯦ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯌꯥꯎꯖꯥꯠꯂꯣ ꯐꯥꯎꯔꯁꯦ ꯑꯃꯁꯨ ꯏꯋꯥ ꯑꯣꯏꯅꯕ ꯃꯤ ꯈꯔ ꯑꯗꯨꯅ ꯎꯕꯨ ꯑꯆꯨꯝꯕ ꯑꯝꯇ ꯌꯥꯎꯗꯦꯅꯦ ꯑꯩꯈꯣꯏꯅ ꯌꯥꯟꯗꯣꯏ ꯊꯤꯔꯤꯁꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯪ ꯆꯪꯂꯒ ꯌꯦꯡꯂꯨꯁꯤꯔꯥ ꯑꯗꯨꯗꯤ ꯍꯣꯏꯗ ꯌꯥꯅꯤꯅ ꯂꯥꯛꯑꯗꯤ ꯀꯣꯏꯊꯤ ꯊꯤꯔꯒ ꯌꯥꯜꯂꯁꯦ ꯎ ꯌꯥꯟꯕ ꯃꯤꯁꯤꯡ ꯑꯗꯨ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯂꯧꯗ꯭ꯔꯥꯎꯕꯤꯒꯤ ꯂꯩꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯆꯦꯜꯍꯧꯔꯁꯦ ꯆꯦꯜꯍꯧꯔꯁꯦ ꯑꯗꯣ ꯃꯥꯗꯤ ꯀꯝꯗꯧꯕ ꯉꯧꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯣꯏꯅ ꯍꯥꯏꯅꯔꯤꯕꯗꯨ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯥ ꯑꯗꯨꯅ ꯊꯅꯝꯃꯣ ꯁꯤꯗ ꯑꯗꯨꯝ ꯃꯥ ꯄꯨꯔꯒ ꯆꯠꯂꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯐꯥꯈ꯭ꯔꯅꯤ ꯑꯗꯨꯅ ꯊꯅꯝꯃꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯅꯆꯥꯅꯤꯗꯣ ꯄꯥꯡꯈꯠꯂꯛꯑꯣ ꯀꯞꯍꯜꯂꯛꯀꯅꯨꯀꯣ ꯑꯉꯥꯡꯗꯣ ꯑꯣ ꯏꯋꯥ ꯅꯨꯡꯁꯤꯕ ꯉꯁꯤꯗꯒꯤꯗꯤ ꯅꯪꯒ ꯑꯃꯨꯛ ꯀꯥꯏꯅꯔꯗꯣꯔꯕꯀꯣ ꯆꯠꯂꯁꯤ ꯊꯨꯅ ꯃꯣꯏ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯥꯗꯨꯅ ꯆꯠꯂꯁꯤ ꯊꯨꯅ ꯃꯣꯏ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯆꯥ ꯑꯅꯤꯗꯨ ꯑꯃꯃꯝ ꯄꯝꯁꯤꯜꯂꯒ ꯆꯤꯡ ꯃꯊꯛꯇ ꯀꯥꯈ꯭ꯔꯦ ꯉꯧꯕ ꯃꯤ ꯈꯔꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯒꯤ ꯂꯣꯛꯅꯨꯡ ꯑꯗꯨꯗꯒꯤ ꯀꯟꯕꯤꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯥꯎꯔꯛꯏ ꯎ ꯌꯥꯟꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯅꯥꯅꯣꯅꯦ ꯂꯣꯛꯅꯨꯡꯁꯤꯗ ꯂꯥꯎꯔꯤꯁꯤꯕꯣ ꯃꯤ ꯅꯠꯇ꯭ꯔꯅꯦ ꯉꯥꯏꯈꯣꯅꯦ ꯃꯔꯨꯞꯁꯤꯡ ꯑꯥꯗ ꯃꯤꯔ ꯁꯥꯔ ꯃꯆꯥ ꯑꯃꯃꯝꯂꯒ ꯀꯥꯔꯤꯁꯤꯕꯣ ꯑꯁꯤꯕꯨ ꯃꯤꯔꯅꯦ ꯀꯩꯅꯣꯅꯦ ꯃꯤꯁꯨ ꯃꯥꯜꯂꯤ ꯁꯥꯁꯨ ꯃꯥꯜꯂꯤ ꯃꯇꯨꯔ ꯀꯩꯅꯣ ꯃꯨꯁꯨ ꯃꯨꯏꯅꯦ ꯃꯤ ꯑꯃ ꯂꯥꯎꯔꯤꯁꯦ ꯑꯁꯤ ꯍꯥꯟꯅ ꯌꯦꯡꯂꯨꯁꯤꯗ ꯃꯤꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯉꯧꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯐꯤꯕꯝ ꯀꯥꯏꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯒꯥꯏ ꯁꯥꯔꯒ ꯈꯨꯜ ꯇꯥꯟꯅ ꯄꯨꯔꯛꯂꯝꯃꯤ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯍꯨꯝ ꯑꯗꯨꯒ ꯃꯆꯥ ꯑꯅꯤꯗꯨꯒ ꯉꯧꯕꯕꯨ ꯁꯒꯥꯏ ꯁꯥꯗꯨꯅ ꯄꯨꯈꯤꯕꯗꯨ ꯎꯔꯒ ꯀꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯒ ꯆꯤꯡꯊꯛ ꯑꯗꯨꯗ ꯀꯥꯈ꯭ꯔꯦ ꯉꯧꯕꯅ ꯈꯨꯜ ꯌꯧꯗꯨꯅ ꯃꯥꯁꯤ ꯉꯧꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗꯗꯤ ꯊꯥꯖꯔꯝꯗꯦ ꯃꯈꯣꯏ ꯃꯔꯥꯡ ꯀꯛꯁꯠꯇꯨꯅ ꯌꯦꯡꯂꯨꯔꯕꯗꯗꯤ ꯉꯧꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ ꯉꯧꯕꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯉꯧꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯎ ꯌꯥꯟꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯎꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯦ ꯄꯥꯎ ꯑꯁꯤ ꯇꯥꯅꯔꯛꯄꯗꯒꯤ ꯈꯨꯜꯒꯤ ꯅꯨꯄꯥ ꯂꯣꯏꯅ ꯈꯨꯠꯇ ꯊꯥꯡ ꯇꯦꯟ パꯏꯗꯨꯅ ꯆꯤꯡꯗꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯗ ꯊꯠꯇꯨꯅ ꯅꯥꯀꯜ ꯑꯃꯗ ꯂꯥꯃꯩ ꯊꯥꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯥꯏꯗ ꯂꯣꯠꯀꯅꯤ ꯀꯥꯏꯗ ꯆꯦꯟꯒꯅꯤ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯄꯨꯟꯅ ꯁꯤꯃꯤꯟꯅꯕ ꯇꯥꯕꯅꯤ
ꯌꯥꯝ ꯇꯜꯂꯤ ꯁꯤꯕ ꯃꯩ ꯆꯥꯛꯑꯒ ꯁꯤꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪ ꯃꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯊꯥꯡꯅ ꯇꯥꯟꯅꯗꯨꯅ ꯌꯥꯜꯂꯒ ꯍꯥꯠꯇꯣꯏꯔꯣ ꯑꯁ ꯁꯤꯕ ꯌꯥꯝ ꯇꯜꯂꯤ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯣꯏ ꯑꯅꯤꯗ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯔꯒ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯍꯤꯡꯃꯤꯟꯅꯔꯨꯔꯣ ꯍꯥꯏꯔꯝꯂꯒ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯥ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯁꯤꯡ ꯑꯗꯨ ꯎꯅꯅꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ ꯇꯥꯏꯕꯪ ꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯕꯨ ꯇꯥꯟꯅꯔꯤꯉꯩꯗ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯃꯆꯥ ꯑꯅꯤꯗꯨ ꯄꯝꯂꯒ ꯆꯦꯟꯈꯤꯔꯝꯃꯤ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯃꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯜꯍꯧꯔꯦ ꯃꯐꯝ ꯑꯃꯗ ꯑꯗꯨꯒ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯐꯥꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯇꯝꯊꯤꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯂꯧꯗ꯭ꯔꯥꯎꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯁꯨ ꯀꯣꯏꯊꯤ ꯊꯤꯕ ꯂꯦꯞꯂꯝꯗꯦ ꯂꯧꯗ꯭ꯔꯥꯎꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯂꯥꯞꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯀꯞꯇꯅ ꯑꯗꯨꯝ ꯆꯦꯟꯈꯤꯔꯝꯃꯤ ꯃꯇꯝ ꯀꯌꯥ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯧꯗ꯭ꯔꯥꯎꯕꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯈꯨꯜ ꯑꯗꯨꯁꯨ ꯏꯪꯅ ꯆꯤꯛꯅ ꯑꯗꯨꯝ ꯂꯩꯈꯤꯔꯝꯃꯤ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯆꯥ ꯑꯅꯤꯗꯨ ꯄꯝꯗꯨꯅ ꯑꯔꯥꯞꯄ ꯆꯤꯡꯅꯨꯡ ꯑꯃꯗ ꯂꯣꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ